अहंबमक्तदा मीडियम टाबिरब पुनमकपु क्राइम स्टोरी मनपुर की माइकैदगी तराम नोक्शबुलनना इकोकनुना खुरमजरी ngasi mayang mafamda 2009 ki matamda UK London da thokiba crime ki wari ma pudun lakchari matam asi 2008 ki October matamni UK hariba country asigi South London ki mafam amada family amalerami hariba South hariba mafam asi Little India haraga skangnaba Punjabi community ki immigrants singna 20th century dagi laglaba mafam amani mafam asi da Lucky Cheema koba masa ki chahi contract re shuruba nupa amalerami Mark से इंटरनेशनल पेस्ट कंट्रोल कंपनी अमद थबक तौब नुपा अमनी 2008 की अक्टोबर था सिदा मां की बर्थडे ताबदगी पार्टी मचा अम तौरमी मतम मसिदा लकी की मचे नरिंदरना लकी द नुपी मग खंगनन की नुपी सिगी ममिंगना गोरजित चुंगकोबी मसागी चही कुन मथोय खक्त ngarebi नुपी अमनी माग सी इंडिया दगी नौना यूके द थबक थीब लाकपी नुपी अमोइरमी Lucky asi masa ki chahi kun mathoi shurupo matam 1993 ki matam da nupi amadi thiramde adubu nupi edu ka kaina ki badagi mag si lohongdana lakibani adubu ma ki mache narinderna gurjit ka khanghan badagi makhoi ni shu do mak nushina ba horki Lucky shu ma ki future ki khallaga gurjit pu lohongdana lawragi khanki mataw sumna makhoi ni se tha ama mu khangnaraba matungda lohongna bagi da magyanaki asumna magna party ma sinduna makhoi ani ki lohongbasi India doina chatuna imung manung pumba yauna Lucky chahi 2009 ki Valentine Day numit February 14 da lohong lagani haidan lauthoki asumna gurjit chung amasung Lucky makhoi ni si lohong na ba engage tawrba matungda harau tamna makhoi ni si koiba langba tawduna nungai thokna leiminarami asumna tha khar hokre numit si makhoi na lohong da ba numit naksil laba matam 27 January 2009 Lucky amasung gurjit makhoi ni mak thabak ama chanminarba matungda numidang thenglamna yumda hanjilaglami asumna makhoi si lakadrba lohong badogi damak nungai ba plan gi ori sanarami Lucky matam madada sak yamna lamnami maram asina naungna dinner shamudragasu makhoi na lemhowa fridge ta thamawba yen athongbodu salaga charse haduna Lucky na hairaki asumna gurjin na yen athongbodu salaba matungda dining table da puroktuna makhoi animak punna harau rauna ori sanadana saminar Lucky di sak lamduna lakibana yen thongbodu fanayamna chakirami amurumda gurjiti masada kaya aram khorangba pokta mana maram oraga Marksu kitang charaga Lucky doina pijarami adubu makhoi si hairiba yen thongbodu charaba matungda makung ngauri tawraga sor phunba horaglam aduga makhoi nimang masa pomba humang anapi kanglaktuna osu orami hairiba symptoms sing asi makhoi nimuksu tawbana maram oraga amana bagi mateng pangba sungomlamdi masigi sumatakta Lucky gi hakchang asi tamna lengba otba sungommakiti mahki mamai hakchang da thengloba matamda karimata farokta horami mahki mamichu tamna blur chatpa horoglami masidagi Lucky si makhoina chakhiba du da kariguma fattaba hu yanslamlagani makhoi shoidna khudong thiba nanglagani khanduna mateng ni nabagi damak UK police ki emergency number 999 de call tawslam aduga ambulance ama thabirnaba mateng ni rami hairiba Lucky ni tawkiba asengba call adugi matek ama puna taminas Okay, is your girlfriend conscious? Yeah, same like me. But we are very bad because Okay, so what makes you think somebody poisoned your food? She was my ex-girlfriend. She came to the witness. You think your ex-girlfriend's done it? Masida mahangna makhoina chana bachinjakta mahaka hana khangnaramba ex girlfriend amana poison yansilam lagni haduna hairi masigi makhata bori mayamda lijarakike maram masina video sibu loiba pawo meeting tabinis asumna Lucky na police ta call tawraba matungda amuk mahaki mache ta amuk yamna thuna lakpina ba korami asumna call tawkhroba matungda di Lucky amasung gurjit makhoi nimak masapo mo paralyzed tawdana lengba chatpa ngamkhidre yamna thuna Lucky gi mache su mahaki macha ani ka loinana Lucky gi yumda laklami CCTV footage asida nupa macha ani sina ahanbada Lucky bu hospital da puna bagidama makhoi card hapasi uri masigi matungda amuk gurjit pusu amuk puraktuna gari da hapsili makhoi ni mak chatpa lengba amatang amkhidre makhoi ani siamna thuna London ki Middlesex hospital da pukla asumna doctor singna makhoi ni siamna kanna laying na bonarami doctor singna makhoi ni se poison yaw bachinjak charure habade khanglami adubu makhoi ni test toba matamda makhoi ni sasen kiba poison asi karambano habidudi masak khangdokpa ngamde maramasna karamba antidote thagadaga habasida makhoi shu topam nglamde amaromda Lucky gi fibam di soksilaki mahaki masa gya tagidre doctor singna makhoi gi blood sample sing asigi data UK National Poison Unit thaduna contact tawduna angakpa poison asigi maramda khangdokna bonarami masigulunna makhoi ni mak doctor singna yamna kanna thawai kanba ngamna bonarami adubu Lucky di ahing nong yaipung ani makhai muk tarakpa matamda lekhide adubu gurjit di ICU da doctor singna thawai kanba ngamna bonarami
असुमना गुरजित कोमादा हप्ता खरा हेन लेरमी मांगना ज्ञान तारकपदा माकी मपुरबु ओगदरबु लकी लेखित्रे ताबदा माकी थमोय कायरम मांगना ज्ञान तारकपदा मखोय लोहंगनि खंजरब नुमित अदुसु हौख्रे माकी थवा हिंजरबसु अकनबु अदुगी मयाइना माकी ऑर्गन खरदि सुक्सलमी मांगना थवा हिंगोरिबसि माकति आराम खोरांग कया पखौदबना हु यानसिलबा पोसकदु याम साखिदबना माकी थवा हिंगोबनि दुबु लकीदि नुमित अदुदा येना थोंबदु याम सासिनखिबना माकन बगं फिदबनि असुमना पुलिस लाक्तुना गुरजित वाहंग बोंग चथरमी मतम असिदा गुरजितना थबग से चथरमगने हादना यामना चिंगरिबसि लकबीर कोबा मसागी जई 94 सुरबि नुपीसनि नुपीसि लकीगे मतम अमदा यामना कुइना मरि लेनरमी अदुगा लाइबक थिबु थौदोगसि थोक्ट्रिगे मतम खरगी ममांगदगिसु नुपीसना मखोयनि एंगेजमेंट तौख्रे हाबा पाउसि खंगबदगी मखोयदा तत्तना थ्रेटन तौरक्तुना मखोयगी युम्बा लंबी दे खाइ थिंगाइबा पिरकना बोनरगी थोगलिबा थौदोगसि मांगना सोयना चथबा ओगनि हादना गुरजितना पुलिस फोंदोरकी पुलिस लकीने कॉल तौरकिबा मतमदसु माकी एक्स गर्लफ्रेंड अमना पोइजन थाकपा ओगनि हादना हाइकिबसु लैकी मरमसना केस असिदा चेनरिबा लकबीर हाइरब नुपीसे कनानो करिगिदमक मांगना असुमना फत्रब थबगसि चथगदरबनु हाइबदगी वरी मु लिजरकी लकबीर हाइरब नुपीसे यामना ngana yum pandana macha ahum leirbi nupi amani maki mapurobagi maming angkur kobi maki mapurobasi maka chahi yamna khenai masigi sumatakta mangna nungsiduna lohonglakhiba nupa amaso iramdi imung manung engagement na maram oidina mangna nupa atu lohonglakhiba asigi sumatakta maki mapurobasi cancer lena sunaraklam maramasna maki punsi asi enjoy toba fangdre haidana makse wakhal nungaitin leiram maki mapuriba angkurgi manawnopa barinderna lawriba nupi si lucky gi mache narinderni lucky na maki ahan banupi kaina khiba matam 1992 gi matamda maga silaifam pharak tarakpuna maram oiraga matam khara lakbirna leiriba yum adu leirami makoi pumba imung manung oiba maramna lucky bu harauta yamna yum adu thamkhibani lucky su mina nuksinaba mi khonba misaga moirami asumna magna yum masta leiba matamda lakbirna naha oiriba lucky da apama poktuna hojilami असुमना लकबीर थाकप लांगद लकी थुदना मखोइनी लोना मरि लेनेबा होरकी लकबीर की मपुरबा अंकुरसी माके कैंसर ट्रीटमेंट तौनबगिदमक अराबराप मफमदा लायंग बचखिदना कुइना कुइना हलकंदी मसिगी खुदोंग चाबा लौदना लकबीर अमसुंग लकी मरि लेनेबा होरकी अदुबु लकबीरना लेरिबा युमसददी लकबीर की मचामसु अमसुंग माके मचेगी मयुमसु पुन लेबा मरमना मखोइद निंगतम फॉरमदे मरमसना लकी सी मसागी अपार्टमेंट अमा लेजदना माक अपार्टमेंट अदुदा होंगलमी मसीदा माकी अपार्टमेंट अदुगी अनिशोबा सो अमसु लकबीर दिशनेरमी सुमना मफम मसीदा हुंजिनखिबदगी मखोइनी से निंगतमना मतै मनाव अमगुमना लोना मरिलिनरकी लकबीरना माकी अपार्टमेंट असिदा लाक्तुना चाक थोंगबिबा फिजु फिजामबगी थबक दमक तौबिरम लकबीर से कायरागना मिरोनकी अदुबु मखोइगी लेनरिबा मरि असिदी मियोय अमता खंगनबा यारो हाइदना लकीना हाइबगी मतुंगिना एबोर्शन अदुमक तोयने तौरमी लकी के वखलदा मसिगी मरि असिदी केजोल लकबीर बु मांगना थमोशेने नुसिरुबा नति लकबीर न मंगोदगी चहीसु फनेम हलम अदु मोइनमक मखोइ अनिना लेनरकी अरोनबा मरि असि सही 13 पाजिलकी लकबीर दे तसेंगना लकी बु माकी मपुरोइबा मगनि खंदुना लैखिरम असुमना मतम असि 2008 की मतम जौसलकी लकबीर की मपुरोइबा कैंसर लायंग नंबर तुसु मपुंग फाना फखरे माकी मचासिंग लोइना पखंग साबे फनारे अदु मोइनमक मखोइ अनि की मरि असिदी अदुमक सांगलबा मतम असिदा मरि लेनेदुना लाखि अदुबु लकी की मचे नरिंदरना गुरजित पु लकी के सकंगना हंदुना मखोइनी इंगेज तवनखिबनि लकी के एंगेजमेंट पाव से ताबदा लकबीर दि सोक सटकी अमसुंग वफम असगी मतंगदा लकी द मेसेज थाजिनबा कॉल तौसिंदना वरी सनना बोनरमी अदुबु लकी न माकपु मतम मसिदगी थौसादा बहोरकी लकबीर अंगाउबी दौना तौकी माका लकी के चही 13 हेना मरि लेनरक मरिबु लकी ने करिसु लैतना खनकी मतमदा माकति मथमोय प्रोक प्रोक चकलम माकी अवाबा वरी सिसु कनामतदा लेथोप तमथोप यादबना मरम मोरगा मागसि मतोमदा प्रोक प्रोक सकसदना लेरमी मपान थोंगददी माक लकी के गुरजित के नुसिनबा मरि असिदा इमुंग मनुंगी मी अमोइना हराउ तयामबा सारे असुमना मागना मखोय अनिगी मरि असि काहेनबा यामना कन्ना होनरमी मागना लकी द ततना नुपी असि नंगबु नुसिरगा लाकपा नते माक ब्रिटिश सिटीजनशिप फंगनबा नंगबु लोहंगबदा यारेबनी हाइदना थेंजिलम अदो मोइनमक मसिगे वफम असदा लकी ने थौसारमदी नोंगमा लकी के गुरजित का हराउ तयामना लेरिङै मतमदा मागना लोना येंगलमदगे येंगबा ngamdraduna मांगना साउंगना मखोय अनिगी मथक्ता लाउबा खोंगबा तौदना असाव बोलम अदुगा मांगना युमसी मै थादोकनि हाइना फाव हाइकी मतम मसिदा गुरजितती अंगकपा हाइबदो ओइकी लकबीरना गुरजितता माका लकबीरगा लेनरम मरि लिकी अमसुंग माका लकबीरगा चही अनि हेना मरि लेनखिद्रे हाइना सु हाइकी मसिगी मतुंगदा लकबीर सु मतम खरा माकी मपाम इंडियादा लेबा युमदा चतुना माकी अवाबा कौथोंगनबा चटखिरम
asumna chayol khar gi matungda mak UK da mo halaglam masigi matungda Lucky na December 6 2008 da Lagbir bu themjinaba amadi yashinaba purangnabu gi damak Lagbir gi yumda chalami matam madu da Lagbir na su harau rauno taraktuna makhoi de sak sak hi haiduna Lucky su saki adobu numida sigi numidang da Lucky si mabu yamna kana narakpadaki hospital da bukhat asumna Lucky si hospitalized tawduna numit khare leram matam madu da Lagbir na Lucky ki manakta laktuna Lucky ki seba tawduna Lucky ki punging shumandaba mangonda bo halaknaba onajeram dubu Lucky na di adugumba wakal de khankidre amasung makti Gurjit ka adumak nakshin neduna laiki Gurjit na su Lagbir da saiduna Lucky dagi lapthokna bhai khiram masidagi Lagbir asi Lucky ki mong moto pumbo onkhre mak amuk hanna maki manakta halaklaroi haiduna khankiram maram asna maki plan b tasengna tawrage haina khankiram tasengbadi Lagbir na India ta chatkibadu yamna atangba makhal gi hu pambi ama Punjab ta lai madu thiba chatkibani hairiba hu pambi sigi mami wopen kawi hairiba pambi sidagi ekonai ko hu makhal ama sungi hu asigi powder gram khara khaktana miyo bagi hakchang da sangkiba matamda miyo edo adu makkan bangamdana shiki gen video si education awareness oinaba semjaba video ni aina sigumba fattaba thabaksing encourage amata tawjate haina disclaimer thamjari asumna hairiba hu makhal si Lagbir na UK da puroktuna Lucky da dose pigna pijaraga Lucky bu nahalaba matungda mangna seba tawduna Lucky gi pungning shumada bona kibani adu moinimak Lucky gi wakhalda ahongba laktrabanina mangna tasingna makoinimak hatoklagi haiduna khanki mahakti thaini dagi hauna Lucky gi yum gi spare ki ma pai maramasina mangna yum masida changningba matamda changbu ngami masini aini yamna ngalibasi Lucky na maki yum gi sojai sindoktriba karigino amasung Lagbir na tatana makoida ayerapan piduna makoida threaten kaya toklaba du fawbada makoina section gidi asumna Lagbir na Lucky matai manawna yumna gi thoki patanjang aiduna mangna Lucky gi yumna changsinduna makoina chagadaba freeze da yawbin sangaduda maki hutakshin ki masigi matungda mahangna makoina laglaba matungda yumudu da changkiba madugi matungda makoi hospital da pukatkiba pumba Lagbir na mafam amada leitana loini yengnami masida mangonda apinba mapuglam asumna police na Lagbir gi yumda chatana check tormi amasung Lucky matai manawna saki ben sangadu su test tawkirami masida yawramli bahu makhalasi ekonai ni habasi confirm taki hairi bahu makhalasi charogadi mi edu tapna tamna organ fail oduna sor fungatana lengbo otpa amata ngamdana yamna wanasi asigum bahu makhalasi kaya khangnadabana doctor singda angak poikibna Lucky gi thawai kan magang kuidabana masigi hu makhalasi sina kibagi crime case ama 1885 ta yamna ngalingai matamda London da thoki masigi matungda masigi thodogasna ahanbani asumna police na Lagbir gi yumda chatuna thiruba matamda Lagbir gi handbag ta hairiba hu makhalasi gi powder khara yawruga leram police na masigi matangda hangba matamda Lagbir na masi maki ngaksam gi anaba leibana maram muraga layingnaba ayurvedic hidangni haina haijilam police na Lucky gi misi sigi matangda mangonda wahang bong chatharam matam masida Lagbir na hairakibasi mihat adu mangna chathakibunati madupumba maki mapuraba angkur gi manawnupa Lucky gi ne machegi nupa Barinder na chathaba soyuna oigin Lucky ga mahak lainakiba mari mangna khangkiba matamda mahangna asaw botuna imung manunggi ijat sanman mangalli haiduna hatkini haiduna haikiba leiki maram masina mahangna soyuna Lucky bu halamgani haina hairaki adomoinamak Lagbir dagi fangkiba powder sing adu test tawnabagidamak lepta thaki matam masida tasingna Lagbir gi yumdagi fangkiba powder adumak Lucky na chaki bensang adu hablamba hu makhal aduni haibasi adamak khangngami mataw asumna Lucky hatpagi maralda Lagbir bu police na faduna order trial tawki asumna plan tawduna Lucky bu hatpa amasung Gurjit bu sohana bonaramagidama mak bu chahi kulumdoi jail da thamduna sahi kulumdoi gi matungda payroll da thokpa yanaba order right taki mahangna fadok loiraga thoklakpa matamdadi maki chahi humtra mukti shoyna suragani masini kalakpa khamban behen mankibana fattaba lambi te changsinduna awaba takiba thodokasigi wari se tabiraga adungi waklonda kari fabibaga habdo adungi mot phongdokpiro wari se tabiba matamda afaba adutamuk lakshinbiu fattabadi lakshinbiganu mataw asumna malingi mafamsingda tholiba crime be wari sing makhatana tabinabagidamak aigi crime story Manipuri hariba channel asabu subscribe tobiramu amadi support tobibuna like share tobiu mathangi video da amuk thengnarasi pomnamakku amukana krumjari